Mamang Jaygi May Ahumdagi said a Sida Tokliba Iranga Sida Kuki Kulai Piper Sing Nang I Hak Late and a Landarak from Oriba, in Faliski Nongsum, Maite Kulgi Chingtak Teleriba, Handakta, Lengaka Pi Stokidama Kudiak Pinakraba, Unlf Pambei Group Ki, Lani Sing Tokinaba, some rifles na, warning Taurakre Hairi. Nakalamaromda Maite Kul Singakliba Unlf Pambei Group Ki Lani Sing, Nongsum Chingtak Tagi Lotok Payaroi Haiduna, Nasipukau Laifamda, Miam Gimi from Cray. Loina Assam Rifles na nakal namagi yengduna tabak tawganu Unlf Pambei Group ki lanmi logthok na bohonara pakhudimak miyam na thengnagani haina warip nakre Aitai singjiga tainariba khunjingjida kuki singsina bangka sanjalakuna makhoigi mimya makhoina leichlapodagi aikhoigi low ubangamdaba khot leiriba kholiba mayam ase makhoina tanthokragadi aikhoida awaba oire habaje hanjin haigiba matung phawbada masi phawbada tanthopide adugi mathakta hena makhoigi bangkar singse sajalaga aikhoigi khunja singje mathang lanjalaga aikhoigi ULP leiriba jaga ase makhoiji laukthokraga makhoigi kukisi thamnanabagi angko holi habaje aikhoina thajaiba aduna aikhoidi Zana aikoi thengnajagani maramdi aikoi leiriba hudik UNLF ki kem asidegi aikoi ULF ki mi amata koi kem asi thadok pahanba ngamjaroi